Jaljivan Mission Har Ghar Jal gi official website amada Khetrigao Asigi manung chana leiba wakha hariba mafam asida Thaknaba Esing Phanghalli Haiduna Aranba Mawongda Yaorakliba Sigi Mayokta Khunja Singgi Makeidagi pen da wafam kaya phongdorakli ngarang wakha hariba khungang asida JJM gi makhada Thaknaba Esing Khunja Singda Phanghalli Haiduna JJM gi official website amada thagallakiba wafam adugi matangda paumi singna khungang asigi akoibada leiriba Khunja Singa unaba amada waka youth club ki president mayang lambam vismana haikibada waka hariba khulasida household chani kunmapan gi manungda household humfumapan da Thaknaba Esing Phanghalli haina JJM gi official website amada thagallakiba si Aranba yumfam yaudaba wafam amani hariba khulasida household marifuma thoi khaktamak taribani mataw karamna household chani kunmapan Tai Haribano JJM ki official website asida khulasigi household homfuma panda Esing Phanghalli Haiduna Yaorakliba sisu Khunja Singna angak pa fawi masigi mathakta website asida yauriba khulasigi household lista Khunja Singna masak khangdaba miyoi ahum hapsilamba sisu laibak thiba amani loinana hiramasigi mari lainana Hiramasigi mari lainaba singna akanma miyeng sangbinaba hainasu apel tauki amaromda wakagi Khunja Singna hairakibada JJM gi makhada khul asibu Thaknaba Esing Phanghalli Haiduna website Yaorakliba si Aranba wafam amani khulasida matam gayagi mamangdagi sing leiraga sijinnaba amadi Leminariba maseldagi Esing hangnaba faw yaunadaba nate makoina khulasida mataw karamna Esing Phanghalli hairibano khul asina Esing phanghanbadi laradana pipeline tingba fawba Khunja Sing ngasi fawba uraktri amadi Esinggi awaba kaya mayoknarakliba asibu kokhanbinaba haiduna mari lereba singgi mafamda Khunja Singna wakatkibasu leiki adubu ngasi fawba thabakta onthok pirakpasu leitri Masigi cherak asi JJM gi makhada khulasigi oina Esing Phanghalli hairakliba asi tasengda angak pafawi makoina khulasibu Esing Phanghalli hairaklabanina lakleba November gi tang manga fawagi manungda khulasi Esing fangdabagi awaba kaya mayoknariba asi kokhannaba mari lenaba singna thabak paikhat piraktaba taragadi leiriba Khunja Sing tanadun akanba khongjang changsilapa yai heba wafam singsu phongdoknaraki Wakada koi tradition connection tormasi 69 level lerame koi ge haiba website sida masu yam thina lalaba wafam amane adu loina sida akona website te copy kha chingthok sam matamda sida yauramiba moi ohumsi akoi masi kamai tona haptal lamino habsu hangningi number 3 da haibadi ayam panthoi bi haiba ayam haiba sage si koi wakada leite panthoi bi jo masa khangde si kamai tona wakada membership de isin connection tormino Next, anisubada kitrumemgi mema. Kitrumemgi hoigi sanagai debi. Haiba actually mo anisu waka da lekta mi hakni waka da kitrumem meti. Kitrum sali lekte. Ado kamada habdam biramino chin in haje. Ado bapat sima tongana thamakanda. Jaljivan Mission Har Ghar jalna waka da yungkun sak ani santo birumi bisingje. Karinu metta sing phangan bikidoin lusin. Hꯧzik ising phangena ayum amada aigi inaw paga aiga punna leiriba khoibu ising phangena government dagi thogleena akhang haigaina haibiri e khoidi houzik ising phangeba ti sahi kun ga tariat nipan supna yum para pumatam sa waka da ngasi bok toti ising ne haiba marik amada thakjadri adubu khara ching manung kitang changgel laga lai hadne ising adu adana sanaba yana sandu sanabira anu akoi jam ware ising bu leina bo hona kadra ching bu wana bo hona kadra ada ising leire Lairurasu ising to may amna side imphale ka pinariba mamas de akhoi na mo hinjalini manung khara changi ena ising du bulai ga lambi to na maroma khatabane ising phangdabagi awabane